ꯌꯦꯡꯕꯤꯗ꯭ꯔꯦ ꯍꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤ ꯅꯔꯥꯟꯗꯣ ꯈꯣꯏꯔꯝꯕ ꯆꯠꯄꯅꯦꯕꯀꯣ ꯑꯗꯣ ꯕꯔꯥꯛꯀꯤ ꯐꯖꯕꯁꯦ ꯃꯌꯥꯝꯗꯣ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯌꯦꯡꯉꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯑꯩꯅ ꯁꯨꯝ ꯂꯥꯏꯚ ꯇꯧꯖꯕꯅꯦ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯣ ꯃꯌꯥꯝ ꯃꯤ ꯀꯅꯥꯝꯇ ꯂꯥꯛꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯦ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯣ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯣ ꯀꯁꯥꯔꯒꯤ ꯕꯔꯥꯛ ꯍꯥꯏꯅ ꯍꯥꯏꯔꯤꯗꯣ ꯑꯁꯤꯁꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯊꯥꯔꯛꯏꯁꯤꯅ ꯀꯩꯅꯣꯗꯩ ꯊꯥꯔꯛꯏꯅꯦ ꯇꯨꯔꯗꯒꯤ ꯐꯨꯂꯔꯖꯜ ꯍꯥꯏꯕ ꯃꯐꯝꯁꯤꯗꯩ ꯊꯥꯔꯛꯏꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯁꯤ ꯃꯆꯥꯅꯦꯕ ꯁꯤꯒ ꯆꯠꯂꯤꯁꯦ ꯄꯨꯡ ꯑꯅꯤꯃꯨꯛꯀ ꯆꯪꯉꯦ ꯍꯥꯏꯌꯦꯕ ꯒꯪꯒꯥ ꯏꯃꯥꯅ ꯃꯌꯥꯝ ꯑꯃꯁꯨ ꯆꯠꯅꯔꯤꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯅꯨꯡꯁꯥꯁꯤꯁꯨ ꯌꯥꯝ ꯀꯥꯔꯦ ꯃꯤ ꯃꯌꯥꯝ ꯃꯣꯇꯣ ꯆꯠꯅꯕꯗꯣ ꯑꯗꯨꯅꯅꯦ ꯌꯥꯅꯤ ꯌꯥꯅꯤ ꯕꯣꯔꯥꯛꯀꯤ ꯃꯄꯥꯟꯁꯤꯒ ꯏꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯑꯃꯁꯨ ꯊꯥꯅꯩ ꯃꯌꯥꯝ ꯁꯤꯒꯁꯨ ꯏꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯑꯃ ꯊꯥꯔꯦ ꯃꯌꯥꯝ
cha rồi, ai cha rồi, ai cha rồi cả. Xin điผมsẽแคมกันลุงเนี่ยปวดเนี่ยมันจะน่าจะแบบนี้Aku jangan di mana kamu dekat itu. Janggat ini Agi kari baraki mayai sida nung achauba ma lei su yengbiu mayam baraki mayai sida lei diga dum su ma ni ke samu soi ko mayam ada sudah hari ke lagi ni am sampai minum hari hari ke lagi ai nak ubi juga sehari makan sini macam nak ubi ngam deh ni am udah berangkat deh buat kasihan Khairak pa Irel umang live Khairak pa Irel Ni ka naam lagti hai lag rasu asu Sige hajawa se mayam Muy bien. Cây đâu thì nó mới xịt. Matay để chân đi xe ultra.
快的在路海吧。喂，美女，我在那碰见บันได的。啊。motor rau da ba mi chat nei ye motor rau da ba mi chat khie ba